MGNRE Dagi Ashigi Mapa Oiriba Mahatama Ghandhi ki Ming Louthokkhiba Bjp Leingak ki Thawong asi Mahatma Ghandhi bu EKAIBA PIBADA NATTANA MAHAKKI legacy MANGHANBABI HAINA CLP leader OKRAM IBOBI na PHONGDORAKKHRE BT Rota Laiba Congress Bhavan da Pangthokkiba Paugi Mifam amada OKRAM IBOBI na Makhatana hai Mahatma Ghandhi National Rural Employment Guarantee Act MGNRE bu Viksit Bharat Guarantee for Rozgar and Ajivika Mission Gramin Bill BBG Ram G Bill na mahut sinaba House animak na Parliament pass tawkibasi Mahatma Gandhi ki wakhalongi mami chawnga tariba scheme asibu mamal lehendabani hairiba bill asi pass tawribasi kari maram gino haibadu atobo wahang ama oiri amadi Congress Party na Thawong asi akan mamong da condemn tawi haiba wafam thamki paugi mifam adoda saruk yakiba MPCC ki President Kaisam Megachandra Phongdokkhiba MGNRE scheme asi BBG Ram G Bill oina Onthokibada India ki state pumbada leiriba Congress leaders singna condemn tawi loinana MGNRE scheme asidadi leiriba gram panchayat ki sinmi sing asida right based guarantee piduna hak sing phanghalaktawa matamda court ta wakat pa yarami adubu anoba bill asidi mayek sengde maramaduna bill asibu akan mamawong da condemn torakli loinana laidaba sinmi singi hotna zaman manghan na ba hotna rakpa singi mayokta Congress party na matam punu magta lep kan haiba wafam thamki all central sponsor schemes se masigi state matching share MGNRE sida natana central sponsor scheme mayam leiriba khoi sida central sponsor scheme natabadi amatabu leite haiba yaida state ki resource leijadamnina masigi upon 10% se masi puthokna ba hotna bada 2000 crore hena darkar hoeba in ningsing bada central sponsor whether it may be PMGSY or any National Rural Health Mission 2,000 crores si puthokpang ngam dadna central share si low dadna tang ai hujikti tang khai bu phana lorum do man thi maduda amuk 10% da yemu 40% puthokada bani haiba sigi polum jina chumba targadi lairaba manipur da chingda leiba kungang na leiba praja sing se noi nangai khra kano tormudo hujikti atum sige chizero haibuga idi chap managadra lowbangam dadna haibetare google the loina ba dum yenga yare right based guarantee haina myam khangi aikhoi ki lairaba parja singi hak singsi lo ko ta satpa ya ba dugumba hak myam am lerami kari kumba manirega AMG narega sina masida piraktaba state government amasung central government na piraktaba matamda lairaba parja singmi sing adagi village sing da leiriba mayam singsi masi ek oibani na court ta chatpa yarami adubu hujiki laiba BBG Ramji hairiba anauba scheme maming olaiba sidadi magi right base guarantee se masi yam clear oidaba haita maramasina masikidamakta MGNREGA replace magi maming hongdokkhiba adagi magi system hongdokkhiba sina India ki federalism structure da madu yamna sauna disturb tawi